ꯑꯩꯈꯣꯏ ꯂꯤꯑꯣꯁꯦ ꯊꯣꯡꯖꯤꯟꯕꯥꯟꯗ ꯇꯨꯝ ꯂꯩꯔꯦ ꯑꯩ ꯁꯃꯤꯟ ꯇꯥꯕꯁꯤꯗ ꯍꯧꯒꯠꯂꯛꯏꯁꯦ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏ ꯃꯥꯏ ꯃꯅꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁ ꯂꯣꯏ ꯐꯩꯗꯅ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯐꯩꯔꯒ ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯂꯤꯑꯣꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯁꯤꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯐꯝ ꯂꯩꯔꯤꯁꯦ ꯑꯩꯁꯨ ꯆꯪꯕꯤꯗ꯭ꯔꯕ ꯁꯪꯉꯨ ꯁꯪꯉꯨ ꯂꯤꯑꯣ ꯂꯕꯨꯛꯇꯨ ꯍꯥꯎ ꯇꯨꯝꯃꯨ 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 ꯆꯥꯛ ꯊꯣꯡꯉꯦ ꯇꯨꯝ ꯍꯧꯒꯠꯂ ꯆꯥꯗꯧꯔꯝꯅꯦ ꯍꯣꯏ 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 ꯉꯥꯛꯇꯪ ꯂꯩꯔ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯕ꯭ꯔꯁꯀꯁꯦ ꯃꯁꯥꯅ ꯇꯧꯖꯧ ꯌꯥꯗꯕ ꯑꯃꯈꯛ ꯇꯧꯈꯠꯂꯛꯏꯌꯦ ꯃꯔꯩꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯕ꯭ꯔꯁꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯗꯨꯝ ꯂꯤꯖꯨꯟ ꯑꯣꯏꯒꯦꯔꯥ ꯑꯒꯨ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯂꯥꯛꯀꯅꯣ ꯂꯥꯛꯀꯅꯣ ꯑꯩ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯇꯧꯔꯛꯏꯕꯗꯣ ꯃꯥ ꯑꯗꯨꯝ ꯊꯥꯎꯋꯣ 이마 ꯑꯝꯇꯪ ꯂꯩꯗꯧꯅꯦ ꯑꯗꯨꯒ ꯍꯥꯏꯔꯛꯎꯅꯦ ꯂꯤꯑꯣꯟꯗ ꯉꯥꯏꯈꯣꯍꯦ ꯂꯤꯑꯣꯁꯤꯅ ꯃꯔꯣꯟ ꯑꯃ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯦ ꯆꯥꯕꯣꯛ ꯌꯦꯡ ꯀꯌꯥ ꯁꯨꯒꯦꯕ 5 ꯀꯔꯤ ꯇꯧꯔ ꯌꯥꯔꯛꯏꯅꯦꯕ ꯉꯁꯥꯏ ꯕ꯭ꯔꯁ ꯇꯧ ꯌꯥꯗꯕꯅꯦꯕ ꯁꯣꯝ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥ ꯌꯨꯝ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕꯗꯩ ꯕ꯭ꯔꯁ ꯇꯧꯕꯒ ꯌꯥꯔꯛꯏꯅꯦ ꯂꯤꯑꯣꯁꯤꯅ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯟꯗ ꯑꯗꯨꯝ ꯐꯝꯃꯒ ꯑꯌꯨꯛꯇꯒꯤꯅꯤ ꯅꯣꯏ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯆꯪꯐꯝꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦꯀꯣ ꯑꯩ ꯂꯥꯛꯄꯁꯤꯗꯁꯨ ꯑꯩ ꯅꯥꯛꯇꯅꯤ ꯆꯪꯉꯛꯏꯁꯦ ꯏꯃꯥ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯊꯣꯛꯑꯣ ꯂꯣꯏꯔꯕꯣ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯗꯤ ꯑꯗꯨ ꯇꯨꯝꯕꯗꯅꯦ ꯆꯠꯂꯦ ꯏꯃꯥ ꯇꯨꯝꯕꯗ ꯆꯣꯠꯂꯤꯕ ꯑꯩꯁꯦ ꯆꯪꯉꯛꯀꯦ ꯇꯧꯕꯁꯦ ꯃꯥꯅ ꯐꯔꯛ ꯇꯥꯔꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯤꯗ꯭ꯔꯦ ꯑꯗꯨ ꯏꯁꯩꯒꯨꯝꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯀꯩꯅꯣꯒꯗꯣ ꯑꯗꯨ ꯊꯥꯔꯒ ꯑꯣꯏꯅ ꯕ꯭ꯔꯁ ꯇꯧꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯏꯁꯩ ꯊꯥꯔꯒ ꯇꯧꯔꯝꯃꯤꯅꯤ 시부 까나게 흘리노 이마기네 리준가 이마가 까리에 리오 리오도 가봐야 하나 리오 거가 리오는 이마 성비리네 그남 장해야 돼 아이도 아이도 장해야 돼 탈리지 아이 샤이 좀 내리 탈리더만 까워 단자라다네 리오ไม่ให้ 아마이 하리 가보자입니다 야 리오이더라 지오이 뚱을 아또 뚱보이야 뜸미 또 이제 리오는 이제 아이 콩 기땅 레고 베니고 마이 콩 이제 장게 저 이마이 아이 강모 강이해 마푸식 데 하이 라이 본데고 그나 또 아이 짱짱 아이 콩지 랭 뭐 중요해야 돼봐 끝나는게 아이 장아까 노이 마이 만학다 뭐 하이바 그거보기야 이마 가이나 아이 해 라우이드나 이마나 와 그노 가 쫴 빠짱 ngang 거도 ngang 노나 ꯑꯗꯨꯒꯤ ꯃꯥ ꯁꯥꯎꯔꯤ ꯂꯤꯑꯣꯁꯤ ꯅꯣꯛꯅꯤꯡꯉꯤꯅ ꯁꯤ ꯍꯨꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯗꯣꯏꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯍꯧꯗꯣꯏꯅꯣ ꯈꯪꯗꯦ ꯂꯤꯑꯣꯁꯦ ꯂꯤꯑꯣ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯍꯦꯛ ꯂꯥꯛꯄꯅꯤ ꯏꯃꯥꯏ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯅꯍꯥꯟꯈꯣꯏꯁꯨ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕ꯭ꯔꯣ ꯁꯤꯕꯣ ꯂꯤꯑꯣꯁꯦ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤꯌꯦ ꯂꯤꯑꯣꯅꯁꯨ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒ ꯆꯪꯉꯛ ꯌꯥꯗ꯭ꯔꯦꯁꯦ ꯑꯗꯨꯅꯦ ꯀꯤꯔꯤꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄꯤꯅꯦ 마이 이거 맛이 좀 뭐 뺑뺑 야지 미 리오 에 사우라 끊어매 ai kem tao rồi bà mang ngon ta cái nón khăn gỉ vậy gì ai làm giờ đây nó bốc ta dậy giờ rồi 많이 쏘고 이마 마이 때 줘. 상대 서 마이가 기타가 ngang bây giờ để ngon ta gì nghe em ngang rồi ấy cái em lấy nhà để gì gì liu nè liu nó từ đấy cái em lấy nhà để nó 이제 con cái cành mà tôi bắt đầu
ꯇꯧꯔꯣꯅꯣ ꯌꯥꯔꯣꯏꯃꯤ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯌꯥꯝ ꯀꯜꯂꯤ ꯂꯣꯏꯔꯕꯣ ꯄꯣꯅꯥ ꯊꯣꯡꯖꯜꯂ ꯊꯝꯕꯤꯗꯣꯏꯅꯦ ꯑꯩ ꯆꯥꯛ ꯄꯤꯖꯕꯤꯌꯣ ꯇꯟ ꯊꯣꯔꯛꯑꯒꯦ ꯇꯟ ꯊꯣꯔꯛꯑꯒꯦ ꯂꯤꯑꯣꯁꯦ ꯁꯥꯎꯔꯤꯁꯦ ꯆꯥꯛ ꯆꯥ ꯇꯟ ꯆꯥꯕ ꯇꯣꯛꯑꯁꯤꯔ ꯌꯥꯕ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯁꯥ ꯅꯥꯜꯂꯦꯗꯅ ꯑꯗꯨꯗꯤ ꯂꯤꯑꯣꯁꯦ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯂꯤꯖꯟꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯥ ꯆꯦꯟꯁꯜꯂꯛꯑꯦ ꯊꯣꯡꯁꯦ ꯍꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯂꯤꯑꯣ ꯆꯦꯟꯁꯜꯂꯛꯑꯦ ꯀꯥꯏ ꯆꯠꯂꯣꯅ ꯃꯥꯗꯤ ꯃꯄꯥꯟꯗ ꯗꯗꯥꯅ ꯄꯨꯊꯣꯛꯈꯤꯕ ꯈꯣꯡꯉꯦꯅ ꯑꯩꯒꯁꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯈꯣꯡꯉꯦꯅ ꯇꯟ ꯍꯧꯔꯦ ꯅꯥꯎ ꯃꯆꯥꯅ ꯇꯟ ꯍꯧꯔꯦ ꯆꯥꯕ ꯅꯪꯒꯗ꯭ꯔꯣ ꯅꯪꯅꯤ ꯈꯔ ꯆꯥꯒꯦ ꯇꯧꯕ ꯆꯥꯔꯣ ꯆꯥꯔꯣ ꯏꯅꯝꯃꯗꯤꯅꯦ ꯆꯠꯇꯦ ꯀꯥꯏ ꯆꯠꯈꯤꯕ ꯐꯤꯜ ꯆꯠꯈꯤꯌꯦ ꯐꯤꯜ ꯋꯥꯛ ꯆꯠꯄ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯗꯅ ꯃꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯇꯩ ꯑꯇꯩ ꯂꯝ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯊꯤꯖꯤꯟꯕ ꯈꯣꯠꯆꯤꯟꯕ ꯇꯧꯕꯒꯤ ꯑꯗꯣ ꯆꯠꯈꯤ ꯏꯃꯥ ꯃꯅꯥꯛꯇ ꯉꯔꯥꯡ ꯆꯪꯉꯝꯕꯗꯣ ꯆꯪꯉꯝꯕ꯭ꯔꯣ ꯃꯅꯝ ꯅꯝꯕꯤꯈꯤꯗ꯭ꯔꯦ ꯏꯃꯥꯅ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯕ ꯃꯅꯝ ꯅꯝꯕꯤꯈꯣ ꯌꯥꯗ꯭ꯔോ ꯅꯪꯕꯤꯒꯦ ꯃꯅꯝ ꯅꯝꯕꯤꯌꯨ ꯍꯥꯏ ꯂꯥꯛꯑꯝꯕꯅꯦ ꯃꯁꯤꯗ ꯑꯣ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦꯅ ꯉꯁꯤꯗꯤ ꯂꯩꯔꯦ ꯀꯥꯏꯗ ꯃꯣꯏ ꯌꯥꯏꯔꯤꯄꯣꯛꯇꯅꯦ ꯆꯠꯈ꯭ꯔꯤꯗꯣ ꯑꯣ ꯌꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯆꯠꯂꯅꯤ ꯃꯥꯅꯗꯤ ꯏꯅꯝꯃ ꯂꯥꯛꯄꯐꯥꯎ ꯂꯩꯔꯝꯃꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯨꯝ ꯂꯩꯇꯕꯗꯣ ꯐꯔꯛ ꯇꯥꯔꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯗꯝꯅꯤ ꯏꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯨꯔꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯨꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯣꯝ ꯅꯥꯀꯟ ꯆꯠꯂꯒ ꯀꯩꯀꯩ ꯂꯣꯏꯁꯜꯂꯨꯒꯦ ꯇꯧꯕꯅꯦ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯅꯝꯕꯤꯒꯦ ꯇꯧꯕꯅꯦ ꯍꯧꯖꯤꯛꯁꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯔꯥ ꯅꯪ ꯐꯣꯟꯗ ꯅꯝꯍꯧꯒꯦꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯍꯧ ꯌꯥꯗ꯭ꯔꯒ ꯌꯥꯗ꯭ꯔꯦꯅ ꯍꯦꯛ ꯌꯥꯔꯛꯇ꯭ꯔꯒ ꯑꯗꯨꯝ ꯃꯨꯠꯊꯠꯂꯒ ꯀꯩꯅꯣ ꯏꯁꯩ ꯊꯥꯕꯤꯔꯣꯕ ꯀꯩꯅꯣ ꯁꯤꯕꯨ ꯆꯥꯛꯂꯥꯝꯃꯦꯗꯅ 이마 lꯐꯣꯏꯗꯣ 하나 짜ꯊꯣꯛꯑꯣ ꯀꯟꯅ ꯑꯃꯨꯛ ꯆꯥꯅꯕ ꯆꯥꯔꯣꯀꯣ ꯆꯥꯍꯧꯔꯣ ꯑꯩ ꯁꯤ ꯃꯨꯠꯊꯠꯂꯒꯦ ꯍꯥꯞꯄꯣ ꯐꯦꯟ ꯃꯈꯣꯟꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯦꯕ 이마 ꯆꯥꯊꯣꯛꯑꯣ ꯅꯪ ꯆꯥꯔꯕꯅ ꯑꯩꯗꯤ ꯆꯥꯔꯦ ꯅꯣꯏꯕ ꯑꯩꯈꯣꯏ ꯂꯤꯑꯣꯁꯦ ꯍꯧꯒꯠꯍꯜꯂꯛꯁꯤꯔꯥ ꯇꯧꯔꯒꯨꯝꯒꯦꯗ 이마 ꯆꯥꯔꯣ 이마 kitang mali dyan ang kitay. Kitang ka na kawyatan ni Michije. Nung tingnan mo. Siya kari no mi liwa jibo liwa ay ba jibo. Ay na. Ay wang Tam tam na ngang ko si kem daw ba kitang ko ang chikan ba naman si. Ima ka je ma je tune je khang ba. Leo. Sai da ko je kitang kan kala ba si thorai ni. Asai tum le ma de ba. Tao ra. 우리는 난 레디도 거 진짜라 근데 기자예요. 하여튼 용기 어려서 마 사오리네. 이마 손 빨리 싸러. 이마. 에이. 원래 그러는 거. 이마 자 도미리오 나 이건 사오리. 리오. 기들. 마이 그행이랑 사오라 이. 딱로가 랑 또 말리리 전지지. 좀 찍받 람담 나기니 봐. 사오가. 이마 자토 이거 나 이 사오라 했잖아. 사오리 좀 어이 레. 자토 뭐? 자토. 바바이 이마 자로 리오 나 이 사오라 했잖아 걔가. 자, 야도 잘 갖고 아르가 또. 또 스마저 자고 이마 이게. 이마 이게 자로 뭐? 라포이 자라 자토. 자토 네 자토 누나. 자토. 그때 빨리 아이 손몸 생기고. 그때 빨리 코드. 누 자토. 코드 이마는 이마기 코드. 또. 이마 아이 잘게 세 돔들 리오제 이 한dak tiam sao. ngarang akhoi momona bleaching powder phajana nan thokpire bane ado bleaching powder manam khar namme da abe madi ina mai tabina chak thong hore be mna da naw macha no ina lotion bire ka je kang ga lukhaje khar wang mana phai ko aidi sigi je yam pak hal birakanu inchi tar khadang pa halo habane da kangthon sari du ni yada da na dum pae do khinaw macha che kya wana manung ba je changaga tawjare wai se chu nungti gi tai thokpa na tabani na hekta mosalle ba dagi sing chawru bani na akoi ba sing je loina ba lainung ji sing lei gi bani na
ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯣꯛꯐꯥꯏꯒꯤ ꯀꯣꯛꯐꯥꯏ ꯉꯥꯛꯇ ꯀꯥꯏꯌꯦ ꯑꯗꯣ ꯕ꯭ꯂꯤꯆꯤꯡ ꯄꯥꯎꯗꯔꯁꯦ ꯐꯅꯌꯥꯝꯗꯤ ꯀꯥꯟꯅꯩ ꯈꯔ ꯈꯔꯗꯤ ꯉꯧꯔ ꯂꯩꯔꯤ ꯑꯗꯨꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯂꯩꯔꯒ ꯇꯩꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯐꯖꯒꯤꯅꯤꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯩꯔꯕꯅꯤ ꯂꯤꯌꯣꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ꯭ꯔꯥꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯦ ꯂꯤꯖꯨꯟꯅ ꯁꯨꯝ ꯂꯣꯏꯅꯔꯒ ꯁꯨꯝ ꯇꯝꯕꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦ ꯃꯁꯥꯅꯁꯨ ꯈꯔ ꯁꯤꯡꯖꯕ ꯑꯩꯈꯣꯏ ꯂꯤꯌꯣꯁꯦ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏ ꯀꯅꯥꯝ ꯆꯪ ꯌꯥꯗ꯭ꯔꯦ ꯏꯃꯥꯒꯤꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏ ꯗꯗꯥ ꯑꯩꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯣ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯆꯪꯁꯤꯜꯂꯛꯑꯅꯤꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯆꯥꯏꯕꯅꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯊꯝꯐꯝ ꯂꯩꯇꯕꯅꯤꯅ ꯅꯪ ꯉꯁꯤꯒꯤꯁꯨ ꯇꯨꯝꯗ꯭ꯔꯦꯕ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗꯦꯕ ꯅꯪ 리준이 방문에 넌 뜸이도 넌 방문도 신경 안 썼다고 그래 ꯌꯥꯗ꯭ꯔꯦ ꯂꯥꯞꯅ ꯆꯤꯡꯒꯟꯕꯅꯤꯅ 하 신경 안 썼다고 그래 넌 방문도 아마 내있다랬나 리준이 부르기로 ꯉꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯔꯤ ꯁꯝꯅꯔꯤꯁꯤꯅ 3:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯩ ꯂꯥꯏ ꯇꯧꯔꯒꯦ ꯂꯥꯏꯗꯤ ꯑꯩꯒꯤꯁꯤꯗ ꯅꯍꯥꯟꯗꯒꯤ ꯁꯨꯝ ꯆꯠꯄꯗꯣ ꯀꯔꯤ ꯂꯥꯏꯅꯣ ꯏꯃꯥ ꯅꯣꯏ ꯂꯥꯏ ꯀꯩꯅꯣꯝꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯝꯕ ꯖꯒꯥ ꯑꯃ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯍꯟꯅꯤꯡꯕ ꯑꯣ ꯈꯣꯏꯔꯝꯒꯦ ꯀꯔꯝꯕ ꯂꯥꯏ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯂꯝ ꯂꯥꯏꯅꯤꯗ ꯑꯣ ꯍꯣꯏ ꯑꯩꯈꯣꯏ ꯂꯝꯒꯤ ꯂꯥꯏꯗꯤ ꯎꯔꯥ ꯂꯩꯃ ꯑꯣ ꯎꯔꯥ ꯂꯩꯃꯔꯥ ꯑꯩꯈꯣꯏꯒꯤꯅ ꯈꯣꯏꯔꯝꯃꯣ ꯍꯥꯏꯔꯣ ꯍꯥꯏꯗꯦꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯅ ꯇꯧꯕꯩ ꯋꯥꯅꯤ ꯍꯣꯏꯅꯦ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯔꯛꯑꯣꯅꯦ ꯅꯠꯇꯦ ꯑꯩ ꯂꯥꯛꯀꯦ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯑꯣ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯒꯤ ꯂꯝꯁꯦ ꯁꯤꯠ ꯅꯥꯜꯂꯦꯕ ꯂꯥꯏ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯂꯥꯏ ꯈꯔ ꯇꯥꯟꯅꯔꯛꯇꯅ ꯀꯩꯗꯧꯕꯩ ꯇꯥꯟꯅꯔꯛꯏꯅꯣ ꯈꯪꯗꯦ ꯑꯩ ꯁꯨꯝ ꯇꯨꯝꯕ ꯉꯝꯗꯕꯗꯨꯗ ꯁꯣꯟꯕꯗꯨꯗ ꯁꯨꯝ ꯇꯧꯔ ꯃꯥꯜꯂꯦ ꯑꯗꯨ ꯎꯔꯥ ꯂꯩꯃ ꯈꯣꯏꯔꯝꯃꯣ ꯍꯥꯏꯔꯣꯕ ꯍꯥꯏꯗꯦꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯩ ꯋꯥꯅꯤ ꯏꯃꯥꯅ ꯈꯟꯖꯕꯗꯣ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯃꯨꯗꯣꯏꯅꯦ ꯏꯃꯥꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦꯗꯅ ꯑꯥꯗꯅꯦ ꯑꯩꯈꯣꯏꯅꯅꯦ ꯀꯩꯀꯩ ꯀꯠꯂꯒ ꯙꯨꯞ ꯊꯥꯎꯃꯩꯒ ꯊꯥꯔꯒꯅꯦ ꯑꯗꯩ ꯏꯃꯥꯗ ꯏꯃꯥ ꯈꯣꯏꯔꯝꯃꯛꯑꯣ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯔꯛꯑꯅꯤꯗꯅ ꯑꯗꯨꯒ ꯈꯣꯏꯔꯝꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯔꯣ ꯍꯣꯏꯅꯦ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯈꯨꯔꯨꯝꯃꯛꯑꯣꯅ ꯍꯥꯏꯗꯁꯨ ꯑꯗꯨꯝ ꯈꯨꯔꯨꯝ ꯊꯣꯛꯄ ꯌꯥꯏꯗ ꯍꯣꯏ ꯌꯥꯏꯌꯦ ꯈꯣꯏꯔꯝꯁꯤ ꯂꯥꯏꯁꯪꯁꯦ ꯂꯥꯏ ꯉꯥꯛꯇꯅꯤ ꯈꯪꯉꯦꯕ ꯑꯗꯨ ꯁꯨꯝ ꯑꯩꯅꯅꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯖꯗꯕ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯆꯠꯂꯗꯣꯏꯅꯦ ꯏꯃꯥ ꯏꯕꯥꯅꯤ ꯑꯌꯨꯛꯇ ꯆꯠꯁꯤꯔꯥꯅ ꯇꯧꯕꯅꯦ ꯑꯗꯨ ꯐꯔꯛ ꯇꯥꯔꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯅ ꯆꯠꯂꯒꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥꯅ ꯁꯥꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯥꯅꯣꯟꯗꯣ ꯅꯣꯡꯉꯥꯟꯕꯗꯩ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯀꯞꯄꯦ ꯏꯃꯥ ꯆꯠꯈ꯭ꯔꯕꯅ ꯀꯩ ꯀꯞꯄꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯥꯅꯗꯤ ꯂꯩꯔꯝꯃꯣꯌꯦ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯡ 20 ꯐꯥꯎꯃꯨꯛ ꯂꯩꯔꯗꯤ ꯁꯨꯝ ꯊꯦꯡꯊꯈ꯭ꯔꯅꯤ ꯇꯥꯏꯌꯦ ꯍꯥꯏꯔꯛꯏꯁꯦ ꯑꯣ ꯀꯥꯅꯣꯟꯗꯨ ꯌꯥꯎꯔꯤꯔꯣ ꯑꯧ ꯆꯠꯈꯤꯌꯦ ꯀꯥꯏꯗ ꯌꯥꯏꯔꯤꯄꯣꯛꯇ ꯀꯩꯒꯤꯅꯣ ꯌꯥꯏꯔꯤꯄꯣꯛꯇꯗꯤ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯃꯣꯏꯒꯤꯅꯤꯗ ꯀꯩꯅꯣꯒꯤ ꯐꯤꯜ ꯋꯥꯔꯛ ꯆꯠꯈꯤꯕ ꯀꯣꯂꯦꯖꯀꯤ ꯃꯤ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄꯨꯔꯒ ꯑꯣ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯇꯥꯡ 20ꯗ ꯂꯥꯛꯀꯅꯤ ꯌꯥꯝ ꯀꯨꯏ ꯆꯠꯂꯤꯅ ꯑꯗꯨꯗꯤ ꯑꯧ ꯂꯤꯌꯣꯁꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯃꯤꯁꯤꯅ ꯇꯥꯏꯌꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯤꯌꯣꯁꯦ ꯏꯃꯥ ꯆꯠꯂꯅꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯁꯣꯝ ꯅꯥꯀꯟ ꯆꯠꯂꯨꯕꯗꯒꯤ ꯍꯦꯛ ꯂꯥꯛꯄꯅꯦ ꯂꯤꯖꯣꯟ ꯃꯥꯁꯦ ꯍꯤꯞꯄꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯒ ꯍꯧꯒꯠꯄ ꯂꯥꯛꯄꯗꯨꯗ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯦ ꯑꯗꯨꯒꯅꯦ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯑꯗꯨꯒꯅꯦ ꯁꯤ ꯕꯥꯠꯔꯨꯝ ꯃꯄꯥꯗꯅꯦ ꯃꯥꯅ ꯑꯩ ꯆꯪꯉꯛꯇꯅꯕꯅ 그만탕지게 ꯅꯣꯛꯅꯤꯡꯖꯥꯅꯤ 윈제 부야니 ꯋꯤꯜꯆꯤꯌꯥꯔ puꯔꯛꯀꯅꯤ 아뭐 ꯅꯪ ꯀꯩꯗꯧꯔꯣꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯂꯤꯌꯣꯅꯅꯦ ꯑꯩꯁꯦ ꯏꯃꯥ ꯃꯅꯥꯛ ꯆꯪꯒꯅꯨ ꯍꯥꯏꯔꯤꯕ ꯀꯩꯒꯤꯅꯣ 이마다 제비니 이마 할바 리오도 걸어오라 이마디 포트 리오 어디가 나는 콩브라 이마 리오 강브로 ꯈꯪꯉꯤ 까나노 ꯀꯅꯥ ꯈꯪꯉꯤ 이거 까이 참게 리오 어디 위도 위 hui 응. 어
이마 농시리바 마나. Ha. 농시의 복싱이 원아. Oh. Ada pada sih. Yan taro ko. Oi targi. Ai dia aku sih tu bukan ni ngure. Kana no sido jiba. Aku me abe. Si ke dah nak kalau apa. Kana ba sido ba. Ni wana tahu betul tak? 리오디네. 아코이 장 가누 하리바. 嗯 ꯑꯩꯈꯣꯏꯗꯤ ꯏꯃꯥꯅ ꯁꯨꯝ ꯄꯥꯏꯔꯒ ꯂꯩꯕꯗꯨꯗ ꯏꯃꯥ ꯆꯥꯁꯜꯂꯣ ꯀꯥꯏꯅꯒ ꯐꯣꯟꯁꯦ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯉꯤꯗꯅ 嗯 ꯑꯗ ꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯑꯗ ꯉꯥꯡꯒꯅꯣꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯀꯥꯁꯤꯗ ꯀꯅꯥꯝ ꯆꯪ ꯌꯥꯗ꯭ꯔꯦ ꯂꯤꯖꯨꯟꯒ ꯏꯃꯥꯒ ꯂꯤꯌꯣꯒ ꯅꯣꯏ ꯑꯍꯨꯝꯗ ꯍꯦꯟꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯆꯪꯉꯒꯅꯣ ꯏꯃꯥ ꯍꯥꯏ Kena apa? ꯂꯤꯌꯣꯅ Oh. ꯃꯥ ꯃꯈꯣꯟꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯛꯇꯤꯡꯗ ꯍꯥꯏꯔꯤꯕ ꯃꯥꯏ ꯃꯑꯣꯡꯗꯨꯗ Madi kena terus, hui terus. ꯃꯥꯅꯦ ꯁꯤꯗ 이마ꯒꯤ ꯃꯅꯥꯛꯇ ꯁꯦ ꯐꯝꯃꯝꯕꯗꯒꯤ ꯍꯧꯖꯤꯛ ꯊꯣꯡꯖꯤꯟꯕꯥꯟꯗ Chamabra. Ande. ꯀꯩ ꯆꯥꯒꯦꯒꯦ ꯏꯃꯥ Kaya taruh cari. ꯆꯥꯔꯣꯏꯌꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯏ ꯑꯩꯅ ꯄꯥꯒꯁꯨ ꯉꯁꯥꯏꯗꯤ ꯋꯥꯔꯤ ꯁꯥꯏ ꯑꯩꯈꯣꯏ ꯗꯗꯥꯒ ꯋꯥꯔꯤ ꯁꯥꯔꯦ Ako karang sakit dala. ꯈꯪꯗꯦ ꯇꯔꯪ ꯆꯠꯂꯅꯨꯀꯣ ꯉꯁꯤꯗꯒꯤ ꯏꯃꯥ Noi dagadi kaya dorige. ꯂꯩꯌꯦ ꯃꯄꯥꯟꯗ ꯁꯦꯕꯣꯠꯇ ꯀꯩꯀꯩ ꯀꯥꯞꯍꯧꯋꯤ ꯀꯔꯤ ꯎꯅꯥ ꯈꯣꯏꯗꯣ ꯑꯗꯨ ꯌꯥꯝ ꯂꯩꯕ ꯑꯗ ꯁꯥꯄꯣꯟ ꯀꯥꯞꯄꯣꯅ ꯁꯥꯄꯣꯟ ꯁꯔꯞꯇꯣ ꯀꯥꯞꯍꯧꯔꯤ ꯊꯤꯠꯂꯒ Oh. Tum jo sa na hol ba. ꯇꯨꯝꯗꯦ ꯑꯍꯤꯡꯁꯨ ꯇꯨꯝꯗꯦ Ayo, 응 tunde. ꯀꯩꯒꯤꯅꯣ ꯇꯨꯝꯗ꯭ꯔꯤꯗꯨꯕꯣ Tumu ya daba. 응 Sigi jaga di kana jaga no. 리준기 파몽 리준기 자간 Oh. Sijun pamung tha ba sida. 이마나 뚜미제 리준기 파몽네 Ah. 이마나 뚜미제 리준기 파몽네 Oh. ꯑꯩꯈꯣꯏꯁꯦ ꯀꯥꯒꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯗꯤ ꯏꯃꯥ ꯏꯄꯥꯅꯗꯤ ꯑꯗꯨꯝ ꯂꯩꯊꯣꯛ ꯌꯥꯕꯅꯤꯗ ꯁꯤꯗꯅ ꯅꯃꯧ ꯅꯨꯄꯤ ꯑꯍꯟꯅ ꯀꯞꯄꯦ ꯏꯃꯥ ꯆꯠꯈꯤꯗꯣꯔꯦꯅ ꯑꯩ ꯆꯠꯈꯤꯗꯣꯔꯦꯅ ꯑꯗꯣ ꯑꯁꯣꯝꯗ ꯑꯩꯈꯣꯏꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯃꯨꯛ ꯋꯥꯏ ꯆꯤꯜꯂꯨꯔꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ Mane. ꯗꯤꯄꯥꯂꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯉꯁꯥꯏ ꯆꯠꯄꯗꯨꯗ ꯂꯥꯛꯑꯕꯣ ꯀꯥꯏꯅꯒ ꯍꯔꯥꯎꯕꯅ ꯁꯤꯔꯦ ꯅꯆꯥꯅꯨꯄꯥ ꯃꯣꯃꯣꯒ ꯗꯤꯄꯥꯂꯤꯒꯗꯤ ꯍꯔꯥꯎꯕꯅ ꯑꯩꯈꯣꯏ ꯂꯥꯛꯇꯣꯔꯦꯅ Moi sida tundorbo. ꯇꯨꯝꯃꯣꯏꯌꯦ ꯑꯁꯣꯝꯒꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯑꯁꯣꯝꯒꯤ ꯌꯨꯝꯗꯣ ꯑꯗꯨꯗ ꯍꯔꯥꯎꯔꯤꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯥꯛꯇꯧꯔꯦꯅ ꯀꯔꯤꯅꯣꯅꯦ ꯃꯆꯨ ꯑꯃ ꯊꯣꯛꯈ꯭ꯔꯦ Laidi. ꯂꯥꯏꯗꯤ ꯂꯥꯏ ꯂꯩꯍꯧꯋꯤ ꯂꯥꯏꯁꯪ ꯂꯩꯗꯅ ꯑꯁꯣꯝ ꯅꯥꯀꯟꯗ Oh. Kaya isuan taman. ꯑꯩꯈꯣꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯩꯁꯦ ꯌꯥꯝ ꯋꯥꯏ ꯁꯪꯉꯦ ꯂꯤꯖꯟ ꯍꯣꯏ ꯗꯗꯥ ꯍꯣꯏ ꯏꯅꯝ ꯍꯣꯏ ꯂꯩꯕꯅꯤꯅ ꯕꯦꯝ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯃꯨꯛ ꯑꯕꯦꯗ ꯑꯃꯨꯛ ꯋꯥꯏ ꯆꯤꯜꯂꯨꯔꯗꯣꯏꯅꯤ Abeda. Oh. ꯃꯥꯗꯤ ꯃꯣꯏꯗꯤ ꯌꯥꯝꯗꯅ ꯃꯃꯥ ꯃꯆꯥ ꯃꯣꯏꯗꯪ ꯂꯩꯕꯅꯤ나 ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯌꯥꯝ ꯁꯪꯉꯤꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯅ ꯑꯩꯈꯣꯏ ꯆꯠꯂꯗꯤ ꯑꯃꯨꯛ ꯋꯥꯏ ꯆꯤꯜꯂꯅꯤꯗꯅ ꯀꯣ Hoi tinderedana. Laidi kai kurami. ꯂꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯩꯗ ꯂꯣꯏ ꯈꯣꯏꯔꯝꯃꯤ ꯑꯗꯒꯤ ꯂꯝ ꯂꯥꯏꯅ ꯎꯔꯥ ꯂꯩꯃꯗꯣ ꯑꯩꯈꯣই ꯑꯗꯨꯝ ꯆꯠꯂꯒ ꯈꯣꯏꯔꯝꯃꯨꯔꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯈꯨꯔꯨꯝꯃꯁꯦ ꯉꯁꯤꯗꯤ ꯊꯦꯡꯉꯦꯕ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣ Ayo ꯇꯧꯔꯤ marah kagat tholoudada. Ayo mereka. 이마의 ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯑꯁꯣꯝ ꯅꯥꯀꯟꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯨꯒꯦ ꯍꯥꯏꯕ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯕ Ya. ꯅꯥꯎ ꯃꯆꯥꯅ ꯋꯥꯏꯔꯝꯒ ꯇꯩꯕꯤꯔꯦ ꯑꯗꯨ ꯏꯃꯥꯏ ꯀꯥꯗꯣ ꯍꯧꯖꯤꯛ ꯃꯣꯃꯣꯅ ꯇꯩꯅꯦꯅ ꯇꯧꯔꯤꯅꯤ ꯋꯥꯏꯒ ꯐꯖꯅ ꯇꯩꯊꯣꯛꯑꯝꯃꯅꯤ ꯃꯣꯃꯣꯅ Oi. ꯑꯗꯩ ꯑꯩꯁꯨ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯜꯂꯨꯕꯅꯦꯕ ꯅꯍꯥꯟꯗꯩ ꯂꯣꯏꯁꯜꯂꯛꯏꯁꯦ ꯁꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗꯦ ꯑꯗꯩ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯆꯥꯏꯔ ꯂꯩꯕꯅꯤꯅ ꯎꯄꯨꯁꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕꯅꯤꯅ ꯏꯕꯨꯡꯉꯣ ꯍꯥꯏꯔ ꯎꯄꯨ ꯑꯃꯗ ꯊꯥꯡꯖꯜꯂꯨꯀꯣ ꯅꯣꯏ ꯃꯌꯥꯝ ꯑꯒꯨꯗꯤ ꯍꯜꯂꯛꯈ꯭ꯔꯕꯅꯦ ꯌꯥꯡꯉꯅꯤ ꯄꯣꯠ ꯆꯩ ꯐꯤꯔꯣꯜ ꯂꯣꯏ ꯂꯧꯊꯣꯛꯑꯦ ꯌꯥꯡꯉꯅꯤ ꯑꯗꯩ ꯎꯄꯨ ꯑꯃ ꯋꯥꯠꯂꯤ ꯃꯥꯡꯒꯣꯟꯗ ꯂꯩ ꯊꯥꯡꯖꯟꯒꯗꯕ ꯑꯗꯒꯤ ꯁꯨꯔꯦꯛ ꯋꯥꯠꯂꯤ ꯍꯣꯏ ꯍꯣꯏ ꯄꯨꯡ 5ꯗ ꯆꯠꯇꯣꯏꯕ ꯅꯕꯣꯛꯇꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯅꯤ ꯄꯨꯡ 4 ꯆꯠꯂꯁꯤꯔꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯄꯣ ꯊꯦꯡꯉꯤꯅꯦ ꯆꯠꯄꯗꯤ Umah tekan ya aja kana teteno. ꯂꯤꯖꯨꯟꯒ ꯅꯥꯎꯕꯣꯏꯒ ꯄꯨꯡ 5ꯗ ꯖꯤꯝ ꯆꯠꯇꯣꯏꯕ ꯉꯁꯥꯏ ꯌꯣꯠ ꯊꯥꯡꯒꯠꯄ 이란밤ꯗ Delhi zero. ꯅꯠꯇꯦ 이란밤ꯗ Oh. ꯑꯗꯨꯅ ꯏꯃꯥ ꯏꯕꯥꯅꯤ ꯆꯠꯄꯁꯦ ꯐꯔꯛ ꯇꯥꯗꯣꯏꯕ ꯍꯧꯖꯤꯛ ꯆꯠꯍꯧꯗꯗꯤ ꯍꯣꯏ ꯅꯕꯣꯛ ꯇꯧꯔꯒ ꯎꯄꯨꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅ ꯊꯥꯡꯖꯜꯂꯁꯨ ꯌꯥꯏꯗ ꯑꯩ ꯐꯃꯨꯡꯗ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅ ꯐꯤꯔꯣꯜꯁꯤꯡꯗꯣ ꯎꯄꯨꯗ ꯍꯥꯞꯆꯤꯟꯗꯗꯤ ꯇꯨꯝꯐꯝ ꯂꯩꯇꯦꯗꯅ
ꯀꯔꯤ ꯂꯥꯏꯅꯣ ꯂꯥꯏꯅꯤꯡꯉꯤꯗꯤ ꯂꯥꯏꯗꯤ ꯂꯝ ꯂꯥꯏꯅ ꯎꯔꯥ ꯂꯩꯃ ꯑꯩ ꯁꯤꯁꯦ ꯄꯨꯔꯥ ꯃꯈꯣꯡ ꯂꯧꯊꯣꯛꯈ꯭ꯔꯒ ꯁꯤꯒꯥꯡꯁꯦ ꯊꯥꯖꯟꯒꯦ ꯊꯥꯖꯜꯂꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯨꯝꯒꯦ ꯑꯃ ꯁꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯃ ꯄꯤꯔꯛ ꯑꯩꯅ ꯈꯟꯈꯤꯔꯣꯏꯒꯦ ꯍꯥꯏꯔꯝꯕꯅꯦ ꯁꯨꯗꯣꯛꯄꯗꯤ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯇꯤꯟ ꯉꯥꯛꯇꯅꯤ ꯅꯕꯣꯛꯅ ꯃꯇꯤꯛ ꯆꯠꯂ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯅꯥꯅꯣ ꯉꯥꯡꯉꯤꯗꯨꯅ ꯂꯤꯖꯟꯅꯦ ꯂꯤꯖꯟ ꯁꯤꯖꯟ ꯑꯣ ꯑꯉꯥꯡꯅꯤꯅꯦ ꯃꯥꯁꯨ ꯍꯣꯏ ꯈꯨꯗꯥꯡꯒꯁꯦ ꯂꯣꯏ ꯆꯣꯛꯊꯔꯦꯗ ꯏꯃꯥ ꯁꯌꯦꯡ ꯄꯥꯝꯕꯣꯝꯁꯤꯡꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯊꯥꯔꯁꯤꯅꯦ ꯀꯣꯟꯅ ꯊꯥꯅꯔꯁꯤ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯅꯝꯕꯅꯦ ꯑꯗꯣ ꯂꯤꯖꯟꯒꯤ ꯐꯣꯟꯗ ꯀꯣꯟꯅ ꯊꯥꯔꯒꯦ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯐꯩꯅ ꯑꯃꯨꯛ ꯅꯝ ꯌꯨꯡꯅ ꯑꯃꯨꯛ ꯅꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯇꯠ ꯃꯇꯠ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯟꯕꯅꯤꯅ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯐꯖꯅ ꯇꯥꯎ ꯌꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯌꯨꯡꯉꯒꯅ ꯌꯨꯡꯉꯦ ꯐꯩꯔꯒꯅ ꯐꯩꯔꯦ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯅꯪ ꯎꯔꯥ ꯂꯩꯕꯗ ꯆꯠꯀꯗꯣꯏꯔꯣ ꯉꯁꯤ ꯆꯠꯂꯣ ꯍꯥꯏꯔꯣ ꯍꯥꯏꯗꯦꯗ ꯍꯌꯦꯡ ꯆꯠꯂꯒꯦ ꯍꯌꯦꯡ ꯍꯣꯏ ꯌꯥꯏꯌꯦ ꯐꯔꯦ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯎꯝ ꯐꯣꯟꯁꯤꯐꯥꯎ ꯍꯦꯛ ꯄꯥꯏ ꯌꯥꯗ꯭ꯔꯦ ꯈꯨꯠꯊꯥꯡꯁꯦ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯃꯔꯨꯁꯦ ꯂꯣꯏ ꯅꯥꯔꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯩꯝ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯏꯁꯨ ꯑꯩꯅ ꯄꯥꯡꯒꯟ ꯁꯣꯟ ꯇꯧꯔꯤꯅꯤ ꯃꯥꯅꯦ ꯑꯗꯨꯒ ꯁꯨꯝ ꯇꯣꯛꯁꯟꯕꯗꯣ ꯑꯩꯁꯦ ꯋꯤꯜ ꯌꯥꯝ ꯀꯜꯂꯦꯕ ꯏꯁꯥ ꯀꯩꯝ ꯈꯟꯗꯦꯕ ꯑꯗꯨꯅ ꯅꯥꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯊ ꯆꯠꯂꯗꯤ ꯇꯧꯍꯩꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯅꯪ ꯍꯥꯏꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯤꯗ ꯍꯣꯏ ꯉꯁꯤ ꯍꯌꯦꯡꯗꯩꯗꯤ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯔꯅꯤ ꯑꯁ ꯅꯥꯄꯤꯌꯣ ꯀꯩꯌꯣ ꯍꯤꯡꯒꯣꯜꯒ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯨ ꯃꯌꯥꯝ ꯇꯧꯔ ꯊꯕꯛꯁꯨ ꯆꯠꯇ ꯌꯥꯗꯦ ꯐꯔꯛ ꯇꯥꯗꯣꯔꯤ ꯄꯣꯠꯅꯤꯗ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯉꯁꯤ ꯅꯨꯡꯊꯤꯟ ꯅꯝꯍꯧꯕ ꯚꯤꯗꯤꯑꯣꯁꯦ ꯃꯔꯤ ꯃꯔꯤ ꯍꯦꯛꯇ ꯁꯝꯅꯁꯜꯂꯒꯦ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯔꯦ ꯏꯃꯥ ꯂꯐꯣꯏꯗꯣ ꯆꯥꯊꯣꯛꯑꯣ ꯆꯥꯗꯩ ꯄꯥꯏꯔꯤꯅꯦ ꯆꯥꯔꯣ ꯆꯥꯔꯣ ꯁꯥꯏ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯄꯤꯕꯤꯔꯝꯃꯤ ꯗꯗꯥꯅ ꯄꯤꯔꯝꯃꯤꯅꯦ ꯍꯣꯏ ꯆꯥꯕꯤꯔꯒꯦ ꯆꯥꯔꯣ ꯆꯥꯔꯣ ꯁꯨꯝ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯕꯁꯦ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯅ ꯆꯥꯔꯣ ꯈꯣꯠꯂꯣꯒ ꯍꯥꯏꯖꯗ꯭ꯔꯗꯤ ꯃꯇꯣꯝꯇ ꯍꯦꯛꯇ ꯆꯥꯁꯟꯖꯗꯦꯕ ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯣꯏ ꯃꯥ ꯎꯔꯥ ꯂꯩꯕꯗ ꯆꯠꯂꯨꯕ꯭ꯔꯣ ꯅꯣꯏꯕꯨ ꯆꯠꯇ꯭ꯔꯤꯌꯦ ꯍꯌꯦꯡ ꯆꯠꯂꯒꯦ ꯍꯥ ꯍꯌꯦꯡ ꯆꯠꯂꯒꯦ ꯆꯠꯂꯨ ꯍꯣꯏ ꯃꯥ ꯁꯤꯗ ꯍꯥꯏꯗꯅ ꯂꯩꯔꯦ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯍꯥ ꯅꯣꯡ ꯇꯥꯔꯦꯅ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯃꯨꯛ ꯍꯥꯡꯈ꯭ꯔꯦ ꯑꯁ ꯑꯩ ꯐꯤꯗꯨꯗꯤ ꯆꯣꯠꯂꯒ ꯂꯩꯔꯅꯤ ꯏꯕꯦꯝꯃ ꯅꯣꯡ ꯇꯥꯕꯣꯏꯔꯦ ꯂꯧꯁꯜꯂꯛꯄ꯭ꯔꯣ ꯅꯪ ꯂꯧꯁꯜꯂꯛꯑꯦ ꯑꯃꯨꯛ ꯍꯧꯔꯦ ꯍꯥ ꯍꯣꯏ ꯇꯥꯏꯌꯦ ꯍꯥꯡꯈ꯭ꯔꯦ ꯁꯣꯃꯀꯟꯗ ꯀꯃꯥꯏꯅ ꯆꯠꯇꯣꯔꯤ ꯑꯃꯨꯛ ꯂꯦꯛꯑꯒꯦ ꯁꯤꯗ ꯅꯣꯡ ꯑꯃꯨꯛ ꯇꯥꯁꯜꯂꯛꯑꯗꯤ ꯀꯩꯀꯩꯅꯣ ꯄꯨꯗꯣꯏꯁꯦ ꯐꯤꯔꯣꯟ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯄꯨꯔꯣ ꯅꯪꯉꯣꯟꯗ ꯅꯪ ꯄꯥꯏꯁꯟꯈ꯭ꯔꯣ ꯑꯩꯉꯣꯟꯗꯁꯨ ꯆꯥꯁꯨ ꯆꯥꯟꯅꯗꯅ ꯑꯩꯒꯁꯨ ꯆꯥꯟꯅꯗꯅ ꯅꯪ ꯑꯗꯨꯝ ꯊꯤꯜꯂꯛꯑꯣꯏꯕ ꯑꯩ ꯐꯣꯟꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦꯕ ꯅꯍꯥꯟ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯂꯧꯕꯗ ꯑꯩꯒꯤ ꯐꯣꯟꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯟ ꯄ꯭ꯂꯁꯁꯦ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯤꯔꯣꯟ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯂꯥꯡꯊꯛ ꯌꯦꯟ ꯊꯣꯡꯉ ꯆꯠꯂꯒꯤ ꯅꯍꯥꯟ ꯀꯩꯅꯣ ꯁꯤꯡꯗꯤ ꯌꯦꯟ ꯊꯣꯡ ꯇꯥꯏ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯂꯣꯏ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯅꯠꯇ꯭ꯔꯥꯕꯣ ꯑꯩ ꯆꯥꯔꯦ ꯌꯦꯟ ꯆꯥꯁꯤꯔꯣ ꯌꯦꯟ ꯑꯩ ꯉꯥꯡ ꯁꯟ ꯆꯥꯁꯦ ꯍꯟꯒꯅꯨꯅꯦ ꯀꯥꯏ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯏꯕ ꯅꯠꯇ꯭ꯔꯕ ꯌꯨꯝ ꯑꯃꯨꯛ ꯍꯣꯡꯉꯁꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯩꯅꯕ ꯌꯨꯝ ꯑꯃ ꯃꯊꯪ ꯁꯥꯒꯠꯂꯒ ꯑꯃꯨꯛ ꯂꯩꯅꯕ ꯀꯣ ꯍꯣꯏ ꯌꯥꯕ꯭ꯔꯣ ꯇꯥꯏ ꯅꯪ ꯂꯨꯍꯣꯡꯉꯗꯤ ꯀꯝꯗꯧꯅꯤ ꯍꯣꯡꯉꯒ ꯍꯣꯡꯉꯦꯗꯅ ꯍꯣꯡꯉꯣꯏꯌꯦ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯌꯥꯎꯅꯤ ꯍꯥ ꯌꯥꯎꯅꯤꯌꯦ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯉꯨꯒꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯁꯤꯒꯦ ꯈꯪꯗꯦ ꯀꯥꯎꯔꯦ ꯍꯥ ꯀꯥꯎꯔꯦ 4:30 ꯗꯤꯖꯟꯅ 4:30 ꯁꯤ ꯑꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯍꯣꯜꯂꯨꯔꯣ ꯑꯗꯨꯒ ꯋꯤꯜ ꯆꯤꯌꯔ ꯀꯩꯀꯥ ꯄꯨꯔꯛꯅꯕ ꯇꯧꯔꯣ ꯅꯪ ꯇꯁꯅ ꯄꯨꯔꯒꯦ ꯄꯨꯈ꯭ꯔꯣ ꯀꯃꯥꯏꯅ ꯐꯤꯔꯣꯟ ꯃꯌꯥꯝ ꯑꯁꯤꯗꯩ ꯑꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯣ ꯄꯨꯂꯞ ꯌꯣꯝꯁꯜꯂꯣ ꯐꯩꯖꯨꯞꯀꯁꯦ ꯅꯨꯡꯉꯥꯏꯇꯦ ꯖꯅꯦꯝꯗ ꯂꯄꯨ ꯍꯥꯏꯕ ꯀꯔꯤꯅꯣ ꯄꯨꯗꯣꯏꯗꯨꯕꯨ ꯐꯤꯔꯣꯟꯅꯦ ꯐꯤꯔꯣꯟ ꯌꯨꯝ ꯑꯃꯨꯛ ꯍꯣꯡꯉꯁꯤ ꯅꯍꯥꯟꯃꯨꯛꯀꯤ ꯇꯥꯏꯞꯇ ꯄꯨꯔ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯨꯔ ꯆꯠꯂꯁꯦ ꯌꯨꯝꯗ ꯁꯧꯒꯠꯀꯅꯤ ꯑꯕꯣꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯌꯥꯗ꯭ꯔꯣ ꯌꯥꯏ ꯆꯥꯊꯣꯛꯑꯣ ꯑꯗꯨꯗꯤ ꯌꯥꯔꯒꯦ ꯌꯨꯝ ꯑꯃꯨꯛ ꯐꯪꯉꯔꯣꯏ ꯁꯧꯒꯠꯀꯅꯤ ꯌꯨꯝꯗ ꯔꯪꯒ ꯂꯣꯏ ꯁꯪꯕ ꯏꯃꯥ ꯂꯣꯏꯔꯕꯅꯤ ꯈꯨꯠꯇ ꯄꯥꯏꯔꯤ ꯈꯨꯠꯇ ꯄꯥꯏꯔꯤꯗꯣ ꯌꯥꯗ ꯍꯥꯞꯆꯜꯂꯣ ꯍꯥꯞꯆꯟꯒꯦ ꯇꯧꯕꯅꯦ ꯍꯥꯞꯆꯜꯂꯣ ꯍꯥꯞꯆꯜꯂꯣ ꯂꯤꯌꯣ ꯃꯊꯛꯇ ꯂꯩ ꯌꯥꯔꯦ ꯌꯥꯔꯦ ꯀꯧꯔꯛꯑꯅꯨ ꯂꯤꯌꯣ ꯈꯔ ꯑꯃꯨꯛꯅꯦ ꯅꯪ ꯀꯥꯔꯗꯤ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯆꯠꯁꯜꯂꯣ ꯀꯧꯔꯁꯦ ꯆꯠꯁꯜꯂꯣ ꯀꯧꯕ ꯍꯥꯏ ꯂꯤꯌꯣ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯅꯤ ꯀꯥꯏꯅ ꯃꯥ ꯂꯤꯌꯣ ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯂꯤꯌꯣ ꯆꯦꯟꯁꯤꯜꯂꯛꯀꯦꯗꯤ ꯑꯩꯅ ꯈꯔ ꯂꯥꯎꯕꯗꯣ ꯂꯤꯌꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯧꯔꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯥꯏ ꯍꯥ ꯆꯥꯔꯣ ꯏꯃꯥ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯃꯥꯕꯨ
ꯂꯩꯌꯦ ꯂꯩꯌꯦ ꯃꯊꯛꯇ ꯂꯩ 시저 그래 보이잖아 나 이마 짜로 아 짜로 콧대기도 짜슬로 콧대기도 짜슬로 저기도 아니면 마음에 안 나. 아니면 콧대기 자, CD. 어디다 내 어디다 CD 막 봐. 짜리 거. 짜리 짜리 good girl 짜보여봐. 진짜 양 다리 좀 썼다 오는 집에 나오지 않다 이제 다이 다부디 내가 나고이나 와 파다바 ngang 이나 hꯧꯖꯤꯛꯅ ꯀꯩ ngang ꯗꯣꯏꯅꯣ ꯁꯤꯁꯤꯅ 허리에 막 나한테 이만 나 수마이나 따바요 미 그다음 돼봐 그래서 이거 많은 거 어. kia mấy thằng lớn tao xem lấy chứ kia đó cái gì kia đó 거. ya nó cho nó mới phải nó mù quay 어. số mà cái đồng sao tôi làm này bao giờ sao sao 사이 대화. 네, 손잡고 네. 사이. 한 싸워야 돼. 손잡고. thôi đi bà đi đâu harawi bốc là anh nè không ra bố đi bà đi đâu harawi nó vừa làm gì 이 빨리까지 하지. 아버, 어. 조슬로. 짜슬러. nó sai cái nào đang làm chuyện xin ta bay cứ chỉ ra được bây giờ nó sao là không lấy ra hay phải nó lu hồn là đi cái máy tôi được nuôi 난 지지를 홍을래 되나 서. 뭐 언제 되려? cái gì bây giờ đấy 뭐 타도 해야 된다. 생라마. 생라마. à tôi lu hồn mà yêu đấy rồi 야오네. rồi này cây tao bị tôi nói cái sana sabi tôi ra à bố cái sana mà em được bị đâu có 오케이. ya bro 에? à mà mầm có sana sao bây giờ 산나도 엄마 원래 줄랬던. lấy được đi 그래. phụ đều này 어, 이거 được bị thôi đâu có anh con ta 또. 아버, khăn đời đi xem 아버. 아우. 리오 꼭지라. 맞아 지금 칸이 리오 꼭지라. không drama 누구 간? nghe nó ca 까이기노 낭 리오 녹시라 봐. à bố ấy cái nào nọ 아. cái nào nọ 난 이거 차 나가네 다네. đi ôm mà thắt cái này liu câu đâu ra 더 아무데. 이마 그때도 잤어 야, 니가 이거니. 니 방안 당황해. 나더라 봐. 자살라 보여줘. 까이 너또 주고. cái chúng tôi đi đấy mấy mà cái này ở số cái bức cái comment này follow bạn à bố đi 이마 아. anh ta 잤어 그때 biết mình đâu biết làm 무슨 말을 해? cái này nó mang cái hơi sao cái rồi 남편이. sao sẽ lộ bộ ông à ya da đi nói bảo cái làm 아버, bố ya 아버. sao ya da 아버. 어? 나 보여줘 살로. 세상에. 말아 먹거니. ya da sao sẽ lộ bố ya da à 야. à 쌀. 사요도 그네. 야, 나 사. 나는 라온 가서. 하우 브로버. 아이. 톰브라. 아이. kem lagi ke? 컨데 대학에 나 짜증 거. Saning gì đó 아슬루구나. Ai đi xa đấy? 야. Ai đi sạc mẹ em ra đấy? 하우가. Bảo ấy. 어머띠야. chắc khi lạc này 못해 처리야. karaoke đây một karaoke cái hai cái hai nó 나 이게 한개 떠고. một lại cho cái thô chỉ có hay anh Krishna Jana mà dùng này có 헐. rồi đến lại cái tuổi 따라. Cây lai hàng cái tay nó bỏ. 라리 머리. Ura lai mà kìa. Ura lai mà cây lấy kìa. 라이니 라리 머리. Khang Ura lai mà kìa nè. Cây đầu nó bỏ. 좀 라이 상들 라이 컴루완다. Ồ. À bố khỏe làm gì ra? 남 뜻동하고 있다고. Một tí số ý đi cái nào nó bỏ. 못해 처리 된다는 너지들이더라. Ai thì ai nó cái nào vậy? 나는 만나는 비. Ai mình cây cầu kìa. 나니 고다네. Ôi nó thà nè. Ôi chỉ là mình để pam nó cái nào nó. 하. Ôi chỉ là nó pm để pam ra. 빠미. À nó cái nào nó. 상대가. Cho sao nó phơi cho đi. Ôi chỉ để pam mà du khang ra ba. Ai du khang ra ba. Một tí số đi khang đi bro nó bỏ. 상이 작가시 떠도. Mai cái máy tao kìa, mà sắc cái máy tao kìa. 아삭파도 따이네. Kaza bra nè. 너들이 그래요. Ish. Kaza đi đây. Ồ bố. 아우 짜게 떠고. Sao rồi ya đã chân rồi. 답변이. Nàng đi ya đã chân rồi. 따이리. Cắt rồi. Hào bra. 아우 짜게. Amma sao ra? 너가 엄마는 못 저래요. Amma nộp sao đấy?
그분 레버. Kanano? 니 파미 브라더. Kamdeda. 하나래. Ai leijde. 난리 라이 컴퓨터로. Chatni? 아. Chattoini. 오, 저때 뭐 가라. 아이스 잠깐. Chattoin. Ai ni Krishna janmanina. 오, 해야지야. Krishna ki birthday. Krishna ki happy birthday. Abo khangdraba. 상호이다 너희 하이버드 까바까바 칸들. Kaba khangobra. 응. Chasalabo na phoido. 집안 안 오고 이제. Kanana sa? 왜 봐봐라. 가야이노. Kauriba mi. 근데 왜 아이노 거지? Khangdeda. Chasalabo na phoido. 아, Yada chasalabo. 어디까지 나쁘지? 없었지. Bora mẹ mua em không thì? Hello. Abu sang rồi. Đi sang này con mang thằng này. Không sang rồi. À, ngồi đây hey, bố. 아, Cái nó xí bố. 이쁜데. Nó chỉ xin ba cho cái nào gì làm mà đó. 한대는 뭐라서. Ấy bữa điều hồi năng không được. 한대. Lijun nè lijun. 이제 밑에 들어오자. Con tàu ra đi. Mai lại vậy. 이거 가야 되지. Nói là Năng thang đó bà. cái gì nó thằng đây chứ. Ta lấy bơi đi lên những cái. cô bị sao tụi này. Ôi bà, ôi sao rồi sao? À bố eo tôi nè. Cái thật đấy bà. Cô bà hay là cả. Anh chúng tôi không ăn thật đấy mà ở sân như thế cả. Gari lên. Năng cái gari lại. Ồ. Năng cái gari posta bấm lại. Năng cái gari anh ấy bấm lại bà. Cái gì này? Wheelchair. Ồ, phải thật không? Thấu gai ra cái nè. Dẫn tôi bà. Hay cái đó bà. Hay, có muốn hay là nào? Tum ginu. À, Tum gano. cái gì nào? Cái gì tum đôi nụ. Maning na hapon. Hujik tatrom ni ko bona. Thang dro ni ko. Cái thật đấy nào? Nang som da. Đâu? Nang sidun dai ajira. Nè, trong Hai ro dre ai sidun dai lage. Season. Hai gro moi da. hay. Nó nó season. Nhưng mà mang đi. Mama di aphil chakri du di. À, Mama aphil chakhi e. ồ, Nang unda nan hairam mi du di. Hairam dra bo. hay em đi. Hairam mi da. Hay. Abu cũng mới làm. Ai phil chat lu ge na hairam mi du di bok Nó ta. chỉ mà là cũng mang thằng. Ha. Nó cũng làm. Cái đấy khi ta có ngọc một cái đây. Mama hai ba mama. Đó không lên sao. Ogola. Let's go. Không phải gì. Kai pa ge. One, two, Thế three. đi. Lần này vậy. Mai ma sam na thwe. Cái tôi bị đi. Tum gi ka. Ô sung chep thai rồi cái này. Đi dân ngân. Ma tung gini. Không có lần gì. Mít to bang thua bo, mít bang thua. Cái số chết phụ. Mít to. Mít bang thua bo. Mít bang thua cái này ô. Bao nhiêu? Nó chơi gì đâu. Cái nó bút nằm đơn luôn. Mà chứ gì cũng ra đây mấy cái gì thuộc gì. Khang đi. Ura đây mà ta khơi làm bớt là mi đồ bốc xa. Cho nên mình là tiết mà tôi muốn nhập phần hai là phần. Chắc thì làm thì là chắc. À bo. Ao. Nang ipam maga mít ushan bi tao gono mít bang thua mẹ. Cái nó ăn ăn nhiều người là bằng ăn ăn gì. Nó không bao nè. Khang e. Cái gì? Mít bang thua hay ga. Ở đó thì. Cái no. Khang đi ai đi. Không được. Tôi mà xin. Tôi mà nó bảo man. Abag mít bang thua. Sa ski to de bo. Ủa sao nó gần cái đâu? Check. Đi à, ok. Cái gì? Đi đi đi. Tôi mới có thể. Anh đi phim. Cái gì đó. Ừ. Cái nào cái gì đó. Nó ta chơi rồi. Nhưng mà
Abok. Kailangan. Kau ba yadro? Ya, kailangan. Ay, kumbaya. Tumagara. Sila hindi dra. 힘들어졌네 힘들어. Ang hino kan man dro. Kanana siya. Kumbaya, kumbaya. Agudi ka na no? Không gì đó. Em là sáng chị dạy không xin ngâm mẹ. Chính phố có xin đi là tàu vé. 이거 제가 볼게요. 보여요. Đó. 제가 볼게요. 모데. Cái gì nữa? Là phôi bay về năm to. Cái. Cái rồi mà cái. In thôi ra. In thôi. Muốn thật là nghe. 어머니 소리는 썰었네. 아이랑 시들래 오야 돼. Xuống đó là ô. Thôi mà cái bột chế mẹ ám hồn bao hầu đi. Thôi sẽ quay ạ. Làm là bị thân bạc cả gì đây sẽ là đi vô. Cái gì nó tay thuốc tay bộ. Xì mẹ ám. Chốt thì đây mà chốt thì. Ê cái nón bay nó gần đi thôi nè. Tại sao rồi? Na rồi mình bộ muốn nãy giờ về. À bò. Na đi đây mà na đi đây. Yare yare. Matak sagalaga mulai na dyan mo kika makapalim sa tako. Matakta hay dyan ma. Nó là hai rồi kìa. Cái đầu hay đây nó. Nó hay luôn ngay draw hay pa dok. Tak sagat ki. Nó tra bò. Hả? Kaya na sabi dyan. Ơi, không Ura lên mình tàu lấy ura lên mình chỉ đây để gì. Cái chỗ đây thì. Hay ni Krishna Dharma ni Krishna Dharma. Ồ, cái sao giờ mùa rồi. Tôi mới sẽ học. Tung là gì tàu. Nhưng mà gì nó thì sẽ là đôi Hindi nè. ko na thang dyan eh. Thang. Thằng không? Hả? Lại không được vô cái sao giờ mà nó ta. Hayin. Thấy không rồi à? Krishna Dharma pa lang sa draw. Chắc cái này. Cái sao thì có hôm nay rồi. Krishna đi con nung đã. Maya ni ka mamit ka de. Adang kaya hada di ka ni pakalaw di ka. Mà tăng giá nó sao? Cái bát? Nó xí này nó hai cái này hay nó sai. Hayin yan no. Hay này bạn. À, sống tăng cái đó thì cái nó tao lòng này. Cái gì mà mày ăn cái gì nó siêu rồi này. Oi di maya hayin. Hayin này. Hayin ka pa. Phải phải À xí mình thì xí hay. Bên mà xí làm gì chấp cái nó tao rồi. Mày ăn cái gì chứ? Khổ chấp cái. Ngoài đó là bạn. Hồi tăng 식시 허리도 지금 잘랐느냐. Liu đông thắc câu view nè. Liu. Liêu là pro. Liu là gì mà thằng ta? Ồ, cái đồ. Nang tang nay daw. Abo. Liu à thế này. Liu. Mà sẽ kèm theo này các bạn. Liu cũng Liu ko rin. Abo, liu na ako kanong si. ngasi제 뭉사 농 먹다 이 세보체 거기다나 hojikta sapon kap tangani ni ida kapadudi hoksang patidana do sapon srap se thilaga kapa una khoida tong deba duga mu nong ta sale quay bút gì quay bút thuế. Nhiều cái này là vừa. Nhiều. Cô chơi rồi bà? Cô chơi rồi? Huy thì cái gì cái gì đó. À. Huy thì cái gì. Cái sao thì xung đây nhỉ? Yung dasang tàu po zik. Ha. Maling din.